May thabi kraba. Look, kan kan ngamautre yung. Kan ngamautre ko. Ay firon ba ngamautre tare. Okay. Ang ngibu la film je ko je kamana la yodo na je. Mujiki ai na ba je security post thamba ba je. Kamana thambira ga de ko je laiba yagani aduna jaga de ko ya ro ha tare. Adum yengbiyo yamana su ko. Moi ge bunker se adum ubne ba. Sida ko ita tat se laiba da moi ge la mi se adum ui ko na jai aduna ko je si jigi mi ba gu je kaya hanrak tire tare matak de gi satna gi bu ya uri iraga adumai lai. Siga ko ga si yam nang na bo ibuni na akoi si aki tu jung ba kaya amachu lai adubu haji kari hani akoi kundi ngak ta ba yate kun ngakani haibagi wakhalon se da akoi nga ga lai jari Tholiba lansina maram oiraga Manipur ki tongan mafam kaya da hangduna leiriba relief camp singda leiriba masagi mayum mai thadokpikraba amadi awaba nanglaba kaya bo haktheng nanana channel asina unajaduna pk paudamda tongan batangka kya tahanjakraba matungda ngasigi puduna lakseriba tangkak asina pk paudam nipan suba tangkak ni ngasigi tangkak si sugnu amadi sugnu nafat leriba praja sing relief camp da leriba praja sing khara unajabagi tangkak to taminasi tasengmagidi ngasigi thamjariba video si mamangda July gi tang ahumda Manipur da leriba content creator sing YouTuber sing kaya punsin jare haraga Manipur da awaba nanglaba awaba taraba mafam kaya gi praja sing amadi khunga liba volunteer kaya bu unajaduna awat apa khajitang aikoina pijarubagi numita hakthengna unajahoduna channel asina lawjahoba video ni ngasigi tangka asida mapungoina yamna awaba nangkhiba sugnu nafat hariba kun adugi praja amani unajabagi tanja amadi kuki ge yam nakna leiba kun da leiba sugnu gi jaga amadagi ahan amaga unajaduna wari utai sanabagi tangka tu ngasigi pk channel photamina sikhamina si channel asina thamjariba pk paudam gi nipan suba tangkak tagi mayamna taminaduna kari ekoina mateng pangba yabage haibadusu khangmina hosi khudol tamjage miyeng taminase Sugnu manungda leiba kuki gi khul amada 0 kilometer oina leriba chingkhong duduna maitei gi khun oibani adugmatik yam nakna leiba mafam amada yamna chawna lalau amadi nomai kapna bagi thodok kaya ma thokhi hairiba mafam dudu leriba chingkhong da leriba maitei khun gi khunja sing amadi volunteer ahan amana channel asida asumna paudam biri akoi gi lejari ba akoi gi area si sengna haraga di kuki ga su yam nang na ba akoi gi hek wang ma haitare yamna kilometer ma phada ba area oibani na akoi su yam section na di hona jabani adubu khangdana embu se akoi gi tang kuni pan sida ai numit direct get hajar ke ado tang kuni pan sida gi akoi na lejaramba koi shanti hoina peaceful lejaramba area se akoi khangdana magai khudi makti gi noi kapsala ko degi akoi si loina kareni akoi gi apikpa isa isu leriba kari ichal se khudi mak akoi loina lajina kare adubu koi haji kari hani akoi border area su oiba aduga yamna nangnaba kuki ga lenari moiba siga akoi ga si yam nangnaba oibani na akoi si aki tu jung ba kaya amachu lei adubu haji kari hani akoi kundi ngakta ba yate kun ngakani haibagi wakhalon sida akoi nga ga leijari aduga haji area sidadi akoi thudokpa haji ki problem thudokpudi ana tobudi leite adu orgasu khoi tambangamde di hayeng thokpa ya hasi thokpa ya problem si adu haji lakpiriba ngasigi akoi gi jinnaw sing adagi icha sing mayam lakpiraga akoi gi lekai sida volunteer on leijari ba khoi gi dhamakta tawiriba ai mating haitare bot adagi akoi gi hidalang thaksing awala pasing yang senbira sigi damakta koina lejari balekai sigi sugnu war number 9 harbi ira sigi akoi lejari volunteer sing na hanan thagachari si har gai enin jagi
ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯍꯥꯡꯉꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯁꯨꯝ ꯍꯥꯡꯖꯕ ꯔꯤꯂꯤꯞ ꯀꯦꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠ ꯑꯃꯇꯪ ꯎꯅꯖꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯁꯦ ꯃꯤꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩ ꯃꯤꯡ ꯃꯣꯃꯣꯆꯥ ꯃꯣꯃꯣꯆꯥ ꯂꯩꯐꯝꯗꯤ ꯅꯥꯄꯠ ꯅꯥꯄꯠꯇꯒꯤꯀꯣ ꯌꯥꯝꯅ ꯏꯔꯥꯡ ꯐꯖꯅ ꯊꯣꯛꯈꯤꯕ ꯖꯒꯥꯅꯤ ꯅꯥꯄꯠꯇ ꯍꯧꯖꯤꯛꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯤꯔꯤꯒꯦ ꯍꯧꯖꯤꯛ ꯁꯨꯡꯇꯪ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯅꯥꯄꯠꯇ ꯆꯪꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯣꯜꯃꯣꯁ ꯂꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯛꯁꯤꯜꯂꯒ ꯂꯣꯏꯅ ꯂꯩꯔꯦꯕꯀꯣ ꯂꯩꯒꯔꯦ ꯄꯨꯔꯥ ꯂꯩꯒꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯊꯛꯇ ꯂꯩꯕꯅꯦ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯏꯆꯥꯁꯤꯡ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯩꯔꯤꯁꯦ ꯑꯩ ꯏꯆꯥ ꯑꯗꯣ ꯑꯅꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯉꯥꯡ ꯑꯅꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯄꯨꯂꯞ ꯀꯟꯅ ꯀꯟ ꯉꯝꯍꯧꯗ꯭ꯔꯦ ꯌꯨꯝ ꯀꯟ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯣꯀꯦ ꯑꯩ ꯑꯗꯣ ꯐꯤꯔꯣꯟ ꯐꯥꯎ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯑꯣꯀꯦ ꯃꯤꯅ ꯂꯥꯛꯈꯤꯕꯒꯤ ꯃꯐꯝꯗꯨꯗꯒꯤ ꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯥꯄꯠꯇꯒꯤꯀꯣ ꯅꯥꯄꯠꯇꯒꯤ ꯊꯣꯛꯄꯤꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯅꯥꯄꯠꯇꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯂꯞ ꯑꯩꯈꯣꯏ ꯍꯣꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯄꯨꯂꯞ ꯍꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ 39 ꯈꯛꯇꯪ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯥꯛꯑꯒ ꯑꯩꯈꯣꯏ ꯉꯥꯛꯄꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯟꯅ ꯄꯥꯏꯖꯗꯦ ꯆꯩ ꯈꯔ ꯄꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯉꯥꯛꯆꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯉꯥꯛꯆꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯩꯀꯩꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯩꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯍꯧꯋꯦꯕ ꯃꯣꯏꯅ ꯅꯣꯡꯃꯩꯁꯦ ꯁꯣꯝ ꯁꯨꯒꯨꯅꯨꯔꯣꯝꯗꯩꯁꯨ ꯀꯥꯞꯄꯛꯑꯦ ꯑꯁꯣꯝꯗꯩꯁꯨ ꯀꯥꯞꯄꯛꯑꯦ ꯃꯩꯁꯨ ꯄꯨꯂꯞ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯥꯏꯀꯩ ꯉꯥꯎꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯗ ꯈꯔ ꯏꯔꯣꯏ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯨꯒꯨꯅꯨꯔꯣꯝꯒꯤ ꯁꯥꯏꯠꯁꯤꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯔ ꯍꯥꯏꯖꯔꯒ ꯉꯥꯛꯇꯪ ꯂꯦꯞꯍꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯗ ꯈꯔ ꯂꯥꯟꯊꯣꯔꯛ ꯑꯗꯒꯤ ꯊꯣꯡꯅ ꯈꯔ ꯑꯗꯨꯃꯥꯏꯅ ꯆꯦꯟꯊꯣꯔꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯟꯊꯣꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯋꯥꯡꯕꯁꯤꯗ ꯋꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯥꯄꯠ ꯈꯨꯟꯒꯤ ꯑꯣꯏꯅ ꯀꯣ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯂꯩꯕꯤꯒꯦ ꯁꯤꯃꯗꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕ ꯅꯥꯄꯠꯀꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯃꯥꯏꯅꯁꯨ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯦ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯕ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯈꯨꯟꯗ ꯆꯪꯁꯤꯟꯕꯁꯤ ꯉꯝꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯥꯐꯒꯗꯧꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯏꯁꯥꯒꯤ ꯌꯨꯝꯁꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦꯀꯣ ꯄꯨꯔꯥ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯈ꯭ꯔꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯛꯑꯣ ꯍꯟꯈꯤꯕꯗ ꯂꯩꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯌꯥꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯁꯤꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯄꯠꯀꯤ ꯁꯥꯏꯠꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯦ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯏꯌꯥꯝꯕꯅꯁꯨ ꯀꯣ ꯃꯣꯏꯒꯤ ꯕꯪꯀꯔꯁꯦ ꯑꯗꯨꯝ ꯎꯕꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯏꯇꯠ ꯇꯠꯇꯅ ꯁꯤꯗ ꯂꯩꯕꯗ ꯃꯣꯏꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯎꯏ ꯑꯩꯈꯣꯏꯅ ꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯁꯤꯒꯤ ꯃꯤ ꯐꯥꯎꯁꯦ ꯍꯧꯖꯤꯛ ꯀꯌꯥ ꯍꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯛꯇꯒꯤ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤꯀꯣ ꯃꯇꯝꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯊꯨꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯉꯝꯕꯁꯨ ꯑꯣꯏꯕꯤꯔꯣ ꯀꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯅꯣ ꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯤꯃ ꯇꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯌꯨꯇꯨꯕꯔ ꯐꯦꯁꯕꯨꯛ ꯕ꯭ꯂꯣꯒꯔ ꯀꯌꯥꯅ ꯄꯨꯟꯁꯤꯟꯖꯔꯒ ꯁꯦꯝꯖꯔꯤꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯑꯣꯏꯖꯅꯕ ꯍꯥꯏꯗꯅ ꯅꯣꯡꯃ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯕꯨꯠꯀꯨꯝꯕ ꯑꯗꯒꯤ ꯔꯦꯟꯀꯣꯠꯀꯨꯝꯕ ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯈꯤꯇꯪ ꯁꯨꯝ ꯄꯤꯕ ꯂꯥꯛꯆꯕꯅꯤ ꯌꯥꯝꯅꯕꯨꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯥꯟꯅ ꯋꯥꯛꯄꯣꯛꯇꯒꯤꯁꯨ ꯂꯥꯛꯆꯕꯅꯤ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅꯤꯅꯀꯣ ꯈꯤꯇꯪ ꯚꯣꯂꯦꯇꯥꯏꯜ ꯑꯣꯏꯕ ꯖꯒꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤꯁꯦ ꯑꯩꯈꯣꯏꯁꯤ ꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯄꯨꯜꯂꯒ ꯌꯦꯡꯊꯣꯛꯆꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄꯁꯨ ꯆꯠꯈꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯃꯊꯪ ꯑꯗꯨꯒꯤꯗꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯁꯥ ꯏꯇꯪ ꯀꯥꯞꯄꯣ ꯂꯥꯎ